Hi, welcome back to my channel. I am Dr. Nihar Sinam and ngasi sigi video is a surgical dimple creation ni madang na discuss tawse. So dimple creation tawse either piercing tawar tawsan bazia adudi doctors na di tawde or plastic surgeon amada proper surgical dimple creation, dimple plasty have a procedure tawbiya. So dimple hai kai na hoi skin ga manungi muscle amaga abnormal connection. Abnormal hai di mi ayam badi la itabani na laiba mi dugi connection do kino abnormal connection hai laifam thokta connection ni tawabu lairaga di phajai sigi skin ziga muscle amaga connection laibagi no akanda skin jizu manung na changi doini. Sigi connection je for example akoi eyelid fold gumbane koina midpang iba muscle amaga skin do attach to kana midpang makanda skin do manung na kutsalline adubo koina multiple points attach to changhan bane sidana point amada connection ama laibagi sida sign to changi. Now, sigi connections koina any sort of scarring lady is the show in a college atumba kinuna thin than is the scarring torga napsanare di dimple do lakani. So sigi concepts use torga mayam nasida piercing ama tauraga forceful injury ama habitatare aduna scarring to holaga dimple create tawdi yawe. Adubu sisi yamna crude method ne and aina di recommend tawde because main tawraga di skin da zu hutle plus manung da create tawriba scarring du zu yam uncontrolled manner da ni so mi khar da nok taba matam zu kutlaga laiba plus mapan da zu sok kramnina skin do damage tawramnina skin da zu scarring ama permanent oina laibagi chances lay. So sumaina tawbaze naurikana di dimple ama lairina excitement da pamuragazu chahi khar lairagadi hainaraktabiyai pamaktabiyai and regret tawrakpiyai. So kai gumba dimple creation tawse haragadi plastic surgeon amada tawbuna phai so that tawriba dimple creation do yamna life ta kona regret tawrido mong da yamna yari natural way da tawnaba hotnaba. So surgical creation tawbanina naurikanda matam kharabudi adum kutlaga laigani noktakanda su tumikanda su but matam khar laga proper way the same boragadi kutlaga laib the mangini and only nokpakanda dang or hosiki muscle do leng makanda dang hosiki dimple do tagani. So sumaina same baze is the permanent oigadra temporary oigadra heavy question amlay looks in natural oigadra unnatural oigadra heavy question amslay hosiki skin je hutlaga skin the scarring laigadra laidra hebudo. Last but not the least, infection tawgadra tawridra hebudo. So infection haibazidi proper surgical techniques the clean environment the phajana tawragadi infection lairoi tawbubu sigi je section gadamni yam line lobi gano because akhoi gi mouth ki inner side chiga connection laini chin gi inner side chiga connection laigadi manung da akhoi gi tin ga laiba akhoi gi intraoral cavities are full of bacteria ni am germs ni skin da operation si da sambru ama lathokpane hena phai mitup sembana hena phai sida dimple semba da akhoi gi saliva ga connection lairina samnarinina infection to be chance li so operation tawraga zu yamna section na phajana sterile manner tawgadamni plus infection tawdanaba atai ke no section ba yam da kan li phajana section laga budi infection ki chance yam low oigani na khale adubu kai gumba irai lai na khalaga tawsilroga di infection thoga dimple pa mobra haibu pimple oina lairak pa mi su yauri ni so sigi matang da section bana fai. Now permanent or akhoi temporary sizu akhoi yam line kumbaya de dimple semba je thataruk chakadra jahim chakadra permanent oigana na hekta hang gadi yam easily kumbaya de tawbu akhoi yari gai permanent oinaba technique sizna sira na khanraga tawbiye adumaina sizna ragadi kitang unnatural look tagidra haina kitang lighter way the same sira na khanbiye lighter way the same aga hayeng amuk kuina tadabiyai aduga kuina tadaba mong semba sina kitang di natural oiba hende male na kitang saina khanabiyai depending on case to case mi gi apambado tanara khanabiyai because permanent oina tadabiya de na yamna atopa concept understand tawdabi da hekta adu khadang khallagadi koina forcefully yamna crude way the size the lung ama skin duga muscle ga phachana raga permanent hanbiya but adu dana amuk haying unnatural look mangadra skin do kutlaga laigadra noktaba matamda aduna regret tawakadra habidu kupna khangadamne hekta yamna blindly id permanent pami na sum atopa was understand tawdabida khalagadi adudo haying
regret tꯧꯔꯛꯀꯅꯤꯅ ꯈꯜꯂꯤ so ꯐꯖꯅ discuss ꯇꯧꯔꯒ understand tꯧꯕ ꯑꯃ ꯆꯪꯉꯦ that ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯇꯧꯗꯣꯏꯕ ꯄ꯭ꯔꯣꯁꯦꯁꯇꯨꯒꯤ ꯔꯤꯖꯜꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯃꯁꯜꯒ ꯁ꯭ꯀꯤꯟꯒꯤ ꯏꯅꯔ ꯂꯦꯌꯔꯁꯤꯒ ꯑꯇꯦꯆꯃꯦꯟ ꯑꯃ ꯄꯤꯔꯅꯤ ꯌꯥꯔꯤꯈꯩ ꯁ꯭ꯀꯤꯟ ꯔꯣꯝꯗ ꯊꯣꯛꯂꯛꯇꯅꯕ ꯍꯣꯠꯅꯅꯤ ꯁ꯭ꯀꯤꯟ ꯔꯣꯝꯗ ꯊꯣꯛꯂꯛꯑꯒ ꯇꯧꯕ ꯃꯤꯁꯨ ꯌꯥꯎꯏ ꯁꯔꯖꯟꯁ ꯈꯔꯅ ꯑꯗꯨꯕꯨ ꯌꯥꯔꯤꯈꯩ ꯁ꯭ꯀꯤꯟꯒꯤ ꯏꯅꯔ ꯁꯔꯐꯦꯁꯇꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯨꯆꯔꯅ ꯃꯥꯎꯠꯀꯤ ꯏꯅꯔ ꯔꯣꯝꯗꯒꯤꯅꯦ ꯇꯧꯗꯣꯏꯁꯦ ꯌꯥꯝꯅ ꯀꯨꯞꯄ ꯃꯐꯝꯗ ꯌꯥꯝꯅ ꯑꯀꯨꯞꯄ ꯊꯕꯛꯅꯦ ꯇꯧꯗꯣꯏꯁꯦ ꯃꯁꯜꯗꯨꯒ ꯁ꯭ꯀꯤꯟꯒꯤ ꯏꯅꯔ ꯁꯔꯐꯦꯁꯁꯤꯒ ꯁꯨꯆꯔꯅ ꯑꯇꯦꯆꯃꯦꯟ ꯑꯃ ꯄꯤꯔꯒꯗꯤ ꯃꯐꯝꯗꯨꯗ ꯍꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯥꯏꯕ꯭ꯔꯣꯁꯤꯁ ꯁ꯭ꯀꯥꯔꯤꯡ ꯇꯧꯔꯒ ꯆꯤꯡꯁꯤꯜꯂꯛꯀꯅꯤ ꯑꯦꯟ ꯁ꯭ꯀꯤꯟꯗ ꯃꯁꯜꯗꯨꯗ ꯅꯞꯁꯟꯅꯒꯅꯤ ꯅꯧꯔꯤꯀꯥꯟꯗꯗꯤ ꯀꯨꯠꯂ ꯂꯩꯕ ꯌꯥꯏ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯐꯔꯛꯀꯅꯤ ꯅꯣꯛꯇꯕ ꯃꯇꯝꯗ ꯂꯩꯔꯣꯏ ꯑꯦꯟ ꯑꯣꯟꯂꯤ ꯅꯣꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯗꯤꯝꯄꯜꯗꯣ ꯇꯥꯒꯅꯤ ꯁꯣ ꯁꯤꯒꯤ ꯀꯅꯦꯛꯁꯟꯁꯦ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯂꯨꯖ ꯑꯣꯏꯔꯒꯗꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯗꯕ ꯌꯥꯏ ꯂꯪ ꯁꯤꯖꯤꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯄꯔꯃꯅꯦꯟ ꯑꯣꯏꯕ ꯂꯪ ꯁꯤꯖꯤꯟꯅꯔꯒꯗꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅꯤ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯀꯨꯠꯂꯒ ꯂꯩꯕꯒꯤ ꯆꯥꯟꯁꯇꯣ ꯈꯤꯇꯪ ꯍꯦꯟꯖꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯑꯦꯟ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯇꯨꯝꯕ ꯂꯪꯗꯣ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯦ ꯕꯤ ꯌꯥꯝ ꯅꯦꯆꯔꯦꯜ ꯃꯥꯟꯕ ꯌꯥꯏ ꯕꯠ ꯑꯃꯨꯛ ꯁꯣꯔꯠ ꯂꯥꯁꯇꯤꯡ ꯑꯣꯏꯈꯤꯕ ꯌꯥꯏ ꯐ꯭ꯌꯨ ꯃꯟꯁꯇ ꯃꯥꯡꯈꯤꯕ ꯌꯥꯏ ꯁꯤꯁꯦ ꯍꯧꯖꯤꯛ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯅꯤꯒ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛꯇ ꯌꯥꯝ ꯂꯥꯏꯅ ꯈꯨꯝꯕ ꯌꯥꯗꯕꯅꯤ나 ꯍꯦꯛꯇ ꯍꯥꯏꯖꯟꯕꯁꯨ ꯌꯥꯗꯦ ꯁꯣ ꯀꯩꯒꯨꯝꯕ ꯁꯣꯔꯠ ꯂꯥꯁꯇꯤꯡ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦ ꯁꯤꯁꯨ ꯀꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯐꯔꯤꯅꯦꯅ ꯈꯜꯂꯦ ꯕꯤꯀꯣꯁ ꯀꯩꯒꯨꯝꯕ ꯔꯤꯖꯜꯇꯣ ꯄꯥꯝꯗ꯭ꯔꯒꯗꯤ ꯅꯍꯥꯟꯒꯩ ꯂꯩꯔꯤꯕ ꯗꯤꯝꯄꯜꯗꯣ ꯄꯥꯝꯃꯛꯇ꯭ꯔꯒꯗꯤ ꯁꯣꯔꯠ ꯂꯥꯁꯇꯤꯡ ꯑꯣꯏꯕꯗꯨꯅꯕꯨ ꯍꯦꯟꯅ ꯀꯥꯟꯅꯩ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯄꯥꯝꯃꯒꯗꯤ ꯑꯃꯨꯛꯀ ꯁꯦꯝꯃꯁꯨ ꯌꯥꯏ ꯄꯥꯝꯃꯒꯗꯤ ꯍꯦꯟꯅ ꯂꯣꯡꯒꯔ ꯂꯥꯁꯇꯤꯡ ꯑꯣꯏꯒꯗꯕ ꯇꯦꯛꯅꯤꯛ ꯃꯑꯣꯡꯗ ꯁꯦꯝꯃꯁꯨ ꯌꯥꯏ ꯁꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯁꯇꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯁꯠ ꯀꯟꯁꯔꯟ ꯑꯣꯏꯒꯗꯕ ꯀꯩꯅꯣꯅꯦ ꯄꯣꯏꯟꯠꯅꯦ ꯁꯤꯗ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯁꯦꯝꯗꯣꯔꯤꯕ ꯗꯤꯝꯄꯜꯁꯦ ꯅꯦꯆꯔꯦꯜ ꯃꯥꯟꯒꯗ꯭ꯔꯥ ꯑꯟꯅꯦꯆꯔꯦꯜ ꯃꯥꯟꯒꯗ꯭ꯔꯥ ꯑꯟꯅꯦꯆꯔꯦꯜ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯨꯠꯂ ꯂꯩꯔꯒ ꯅꯣꯛꯇꯕ ꯃꯇꯝꯗꯁꯨ ꯁꯥꯎꯕ ꯃꯇꯝꯗꯁꯨ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯃꯇꯝꯗꯁꯨ ꯗꯤꯝꯄꯜ ꯑꯃ ꯀꯨꯠꯂ ꯂꯩꯕꯗꯨꯗꯤ ꯌꯥꯝ ꯑꯟꯅꯦꯆꯔꯦꯜ ꯃꯥꯜꯂꯤ ꯑꯁꯦꯝꯕ ꯃꯥꯜꯂꯤ ꯑꯦꯟ ꯐꯖꯕꯒꯤ ꯚꯦꯂ꯭ꯌꯨꯗꯣ ꯍꯟꯊꯍꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯟ ꯑꯣꯟꯂꯤ ꯅꯣꯛꯄ ꯀꯥꯟꯗꯪ ꯇꯥꯕ ꯋꯥ ꯉꯥꯡꯉꯀꯥꯟꯗ ꯈꯔ ꯇꯥꯕ ꯑꯗꯨꯗꯨꯅ ꯗꯤꯝꯄꯜ ꯐꯖꯕ ꯑꯣꯏꯗꯣꯏꯅꯤ ꯗꯦꯟ ꯑꯗꯨꯗꯩ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯁ꯭ꯀꯥꯔ ꯂꯩꯕ ꯃꯄꯥꯟꯗ ꯁ꯭ꯀꯥꯔ ꯇꯥꯍꯟꯕꯁꯦ ꯗꯤꯝꯄꯜ ꯁꯦꯝꯃꯤꯅꯦ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯁ꯭ꯀꯤꯟꯗ ꯑꯣꯕꯚꯤꯌꯁ ꯑꯣꯏꯕ ꯁ꯭ꯀꯥꯔ ꯑꯃ ꯇꯥꯔ ꯂꯩꯔꯒꯗꯤ ꯍꯌꯦꯡ ꯀꯨꯠꯇ꯭ꯔꯒꯁꯨ ꯅꯣꯛꯇꯕ ꯃꯇꯝꯗ ꯀꯨꯠꯇ꯭ꯔꯒꯁꯨ ꯁ꯭ꯀꯥꯔ ꯑꯃ ꯁ꯭ꯀꯤꯟꯁꯤꯗ ꯃꯃꯤ ꯑꯃ ꯇꯥꯔ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯖꯔꯣꯏꯗꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯦꯟ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯟꯁꯅ ꯁꯦꯝꯃꯨ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯣꯇꯤꯠ ꯒ꯭ꯂꯦꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯇꯤꯟꯁꯨꯡ ꯑꯃ ꯑꯗꯨꯒꯤ ꯗꯛ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯥꯒꯤ ꯃꯅꯥꯛꯇ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯄꯟ ꯑꯞ ꯇꯧꯏ ꯁꯣ ꯗꯤꯝꯄꯜ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯗꯛꯇꯣ ꯁꯣꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟꯁ ꯈꯔ ꯊꯣꯛꯀꯅꯤ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯅꯔቭ ꯈꯔ ꯆꯠꯂꯤ ꯐꯦꯁꯤꯌꯦꯜ ꯅꯔቭ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯃꯁꯜ ꯀꯩꯀꯥꯁꯦ ꯐꯪꯁꯟ ꯄꯤꯔꯤꯁꯦ ꯁꯤꯒꯤ ꯅꯔꯚ ꯑꯃ ꯆꯠꯂꯤ ꯑꯦꯟ ꯍꯧꯖꯤꯛꯀꯤ ꯗꯛꯇꯣ ꯑꯃ ꯆꯠꯂꯤ ꯄꯦꯔꯣꯇꯤꯠ ꯗꯛ ꯍꯥꯏꯕꯗꯣ ꯑꯅꯤꯁꯦ ꯁꯣꯛꯍꯟꯗꯕꯤꯗ ꯇꯧꯒꯗꯕꯅꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯦꯆꯔꯦꯜ ꯃꯥꯜꯍꯟꯒꯗꯕꯅꯤ ꯁ꯭ꯀꯤꯟꯁꯦ ꯗꯦꯃꯦꯖ ꯇꯧꯔꯣꯏꯗꯕꯅꯤ ꯁ꯭ꯀꯤꯟꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯑꯦꯟ ꯌꯥꯔꯤꯈꯩ ꯂꯣꯡꯒꯔ ꯂꯥꯁꯇꯤꯡ ꯑꯣꯏꯍꯟꯒꯗꯕꯅꯤ ꯑꯗꯨꯃꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯕꯠ ꯑꯦज ꯑ ꯗꯣꯛꯇꯔ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯑꯗꯨꯗꯣ ꯌꯥꯝ ꯂꯤꯁ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯜꯂꯦ ꯁ꯭ꯀꯤꯟ ꯗꯦꯃꯦꯖꯀꯨꯝꯕꯁꯤꯗꯤ ꯋꯥꯟꯁ ꯇꯧꯈ꯭ꯔꯒꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯝ ꯂꯨꯏ ꯁ꯭ꯀꯤꯟꯗ ꯏꯟꯐꯦꯛꯁꯟ ꯇꯧꯈ꯭ꯔꯒꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯐꯍꯟꯕ ꯌꯥꯝ ꯂꯨꯏ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯗꯕꯗꯨꯗꯤ ꯑꯃꯨꯛꯀ ꯁꯦꯝꯃꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯐꯤꯛꯁ ꯇꯧꯕ ꯌꯥꯏ ꯅꯦꯆꯔꯦꯜ ꯑꯟꯅꯦꯆꯔꯦꯜꯗꯨꯁꯨ ꯌꯥꯝꯅ ꯁꯦꯝꯗꯣꯛꯄꯗ ꯑꯔꯨꯕ ꯀꯩꯅꯣꯝꯃ ꯑꯣꯏꯗꯣꯏꯅꯤ ꯁꯣ ꯅꯥꯎ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯀꯦꯁ ꯑꯃꯒꯤ ꯕꯤꯐꯣꯔ ꯑꯦꯟ ꯑꯥꯐꯇꯔ ꯐꯣꯇꯣꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯗ 또 스마일도 예스 어망도 너무 예쁘고 파도로 스마일도 어망 그래 깐나도 예스 오케이 좀 언제나 스마일도 예스 깐나도 예스 오케이 그때 파도로 릴리스 오케이 normal 되고요 스마일도 오케이 ꯁꯤꯗ ꯗꯤꯝꯄꯜ ꯁꯦꯝꯃꯤꯁꯦ ꯐꯖꯕ꯭ꯔꯥ ꯅꯦꯆꯔꯦꯜ ꯃꯥꯟꯕ꯭ꯔꯥ ꯀꯩ ꯈꯜꯂꯤꯅ ꯃꯌꯥꯝꯅ ꯀꯣꯃꯦꯟꯠꯁꯇꯁꯨ ꯊꯝꯕꯤꯔꯛꯑꯣ ꯑꯦꯟ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯦꯟ
ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ operations ꯇꯧꯕ ꯀꯥꯟꯗ interesting ꯑꯣꯏꯕ ꯁꯤꯒꯨꯝꯕ topics ꯌꯥꯎꯔꯛꯑꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ topics ꯂꯩꯔꯒꯗꯤ ꯑꯗꯨꯝ comments ꯊꯝꯕꯤꯔꯛꯑꯣ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯀꯩꯒꯨꯝꯕ any query ꯂꯩꯔꯒꯗꯤ anything ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯏꯁꯥꯒꯤ personalized advice ꯑꯣꯏꯅ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ contact ꯇꯧꯔꯒ by call or WhatsApp ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ and I'll be happy to help. Now see you in the next video. Bye.